Khundrakpam Youth Development Organization YDO Khundrakpam Awang Lekai na sinduna ngasidagi hauraga tha asigi kuntra mathoi fauba chathagadaba First YDO Trophy 2025 5-man A-side Soccer Open Football Tournament ngasi YDO Ground da houdokhre. Thoramadu CGST Imphal Additional Commissioner L. Pravunanda, Khundrakpam ZP gi Jila Parishad Usam Indrakumar Singh amadi Manireda gi Joint Director W. Suraj Singh na athoiba mithung Thoramapu amadi akhanaba mithunglen oina sarukyaki. Team Kuntra nithoina sarukyagadaba tournament haudokpagi thoramda athoiba mithungi warol piraduna CGST Imphal gi Additional Commissioner L. Pravunandana haikibada hauzik aikhoigi akoiba asi Manipurda thokliba conflict asina maram oiraga awaba mayoknaribani masida wakhalon yauna hiram kayada sontharakliba asida fagathange hairagadi sports su achauba lambi amani sports na dekaram amagi manungda mi amabu natraga team gi spirit semgatpada henna khudong chaba piribani haksang fabada natana sports na hiram kayada piriba benefit sing asi lohaunaba hotnasi isana isabu control tauba ngamdragadi aikhoigi tunglamchat asi Directabasu yai asigumba platform asina khutlai oiraga inkhatlakliba naha singbu henna faba maikaita puraknaba hotnaminasi haina fongdokhi ngasi tournament haudokpa numita bung FC ga driver FC ga sanakhi Siramda ye phamungda leiragukta as adui game du mustang sanaramadi ni khalle masine ngasi sports na akoi gi khunai da society da piri ba contributions adana masi akoi niyom chumna akoi loksinje hachang phobada natna sports ina akoi je discipline level life ma sema matanda ya ma sawu mating maki akoi ne ngasi discipline le hograba akoi isa itomda akoi isa ne yachaba ngam hograba akoi se koi kunai se mang